Handak marak asida Russia amdi Ukraine gi marak chathariba war ase mawng amdani handak na hena sathi bagi mawng da chaskre aduga nomo nomo gi hena sathi raklebani hojikti Russia gi against the NATO gi 24 country kharati haidi 24 countries ase tap na koisilak pagi wapam ma haikre aduga Donald Trump na wam so haikre madudi handak marak asidi Ukraine Russia bu khara laksin ba ui haiduna so Ukraine ase phajana NATO countries haidi ba kun mari asina mateng tawre ti hairi aduga kuchu kulai chu use tawre aduga Russia manungda Russia gi manungda mafam ani khakta pokhai ki masi Russia gi oni am shocking pauni aduga Russia gi Lavrov na su makoi ki defense minister so haikre madudi official announcement khak tawdi haibagini hojik NATO ki Russia gi war se hauri haipa wapam se hairi aduna reporting hairi madudi NATO gi 24 countries asina tap matapna Ukraine da yausin bagkum na tawre means mathauda punamak se hojik supply tawre masida Donald Trump na su maki mot ama urakli maudi mark su yauna means makoi country yauna hojik Russia ko war tawnar kadori bra masiki apamba ma interest ama utne haiba wa sitare maramti handak makoi generals mayam kaukiba ase masi da something meaning lay manungda phumba so handak marak asida Russia manungda mafam ani khakta pokhai ki harise masigi amadi Russia gi capital Moscow dagi only 100 kilometer alapa mafam da makoi gi mal gari truck amada pokhai bani hairi masi tasengna suicide attack la natraka kana tawri bono Ukraine gira natraka kana ikul aina tokiro masi damni speed ta masigi thijin humjin bagi thabam chathari sini masi loina Poland da masi Belarus ka thangna mafam ni Poland da hojik NATO ki Poland ki force ka laga masida amtakana army exercise amata wisini masida anga pagi kuchu khulai hojik maduda explosion ohenpa yengba amati madubu examine tawraga exercise tawbugi thaba amata wisini aduna hojik NATO gi movement sing America gi movement amadi west sing asina tawsilak lese masida Russia gi president Putin alert ni aduga maki side gi su maki mawngda hojik ase yamna kanna preparation se lokalakli aduga yamna ngakli bati Russia gi president Putin asibo khoni amna strong oina khalambani aduga Ukraine ase mark na only week amada week anida lawni haina khandarambani adubu ngasi chahi ahum makhai fawda soknarabada hojik fawda karimata mark na lawbu ngamdri masini khwaidiga lubuwa so masigi Poland yamna kana exercise tawringa charak asida Russia gi drone Denmark ka changkibani haidi aduna Denmark ta makoi air space close to taki for the time being khani ki oina masiga loina makoi airport ani su close to taki aduna Denmark ki prime minister nupi di ma hai ki ni malti article 4 ase hojik activate to mathau taragani aduki timing oirak lesini aduna tamna tawraga Russia mati west ki fight ase tamna oibagi phibam da lak lesini masi asum patam kuira bani lirak liba adubu tapna naksilak lesini hojik Poland exercise torok pahari se war ki tamakte ready ni haiba takpani aduna Russia ni tana makoi ki thok ma torok kadori ni tharoi dorni masi singa si hojik am kanna nainari pa wafam ni amarom da asum na so hai maldi lakliba October ki tang kunmanga aswai se masi phau ta yamna chawba wathok lanthok ama Ukraine amati Russia gi related sidagi America amati Europe ki country mayam yauna oira pa yai sini yam chawba pham ma hairi maramdi Donald Trump ta handak nganglakliba wa se masida ceasefire se waikitana war ase ingna tapna leikibagi wafam lom ta chatre sini maldi interest ase America gi forcing Russia ki mayokta Ukraine ki chabukta thajinning bagi wafam lakle haipa wafam siam kana nainarakle aduna asom the Middle East ki war di lepagi wafam dilaite nitiana huna haikrab disu lepoi haiduna aduga Palestine ki state laibi aroi haiduna asum na kanna war tawna khringa cheraka sida Russia amdi Ukraine ki war asina third world war gi saktam amalau krabati prithvi the peace amadi shanti se kraitna oidorise asigum bafibam sini hujujik Russia amdi Ukraine ki pau update haibabu ngasi so attack hojik se attack karang so attack ni aduga Russia manung da so akan ba attack Ukraine ki side gi yamna tawre aduna Putin amadi ki magi team sing alert motani hojik NATO na tawlakni se karino amadi aikoi ga makoi ga soknap se mathau takhidoribra haibsida Russia yamna kanna preparation lawbugi wafam palli aduga NATO amati Ukraine ki kanglup singa se hojik meeting after meeting ni sini madti karam haina Russia punam thabi yai asom da khantona phajana handa kuchukulai pisen bagi wani Ukraine si strong sem bagi wani aduga phajana sinari sok nari hairi no ma leptana no ma kangdana